Lon thok taba thamoigi wahang kaidau ngai pau khum phangani khangbidana chakpa mai cha kaidau ngai mai cha kokani lon thok taba thamoigi wahang mít yeng amatang yeng birau hingbagi mamal oi jagine inakta nahakna leptuna nungshi amuktang haibiyo nungshi amuktang haibiyo pokpagi mahaibo yanjage anganba ayuktuda korogi sana machu mangalduda aduk surtana sakpa aduk nungshiba khonjel tabada ngauroidaba kanano aduk thawai tana sakjaba aduk nungsina sakjaba tabinabadi kana laisi ngasai makai kon fengna isai saklamba laisi lembi mamai fat onthorei hojik fawba kon do phengba loidribro chana karam kanda lon dauriba hey prap loisalu cha si thuna lolu lao pungje thengle thuna lao ko sana hanbi wahai kharasi hairam laga imungda changkhre kon du phengba loisilaga thamba changlakpada ibo halna ising khara salo haibadu kadaino laisi lembi baba ai ngasai makai kon phenglingai da thangat haudre hojik thangat lurage hairamba aduk kuire du faw tawramdribani ne ha aduk suningdradi kamdawni nupi na bo thabak ama haibada oinaba tawdaba tawningdaduna kon phengloi haijilebani ne ai ngasai makai kon phengloi baba asengbane hei nachindu mina haibada khomnu chalo laisi lembi ngamboi ngamdaboi pukhri dagi ising batin du so uraga ising lumba hawi sana halna chalo bro ama hero o laisi lembi loidore ta chaw ngahakta ngairo sana hal hojik phaba chalon ba loidriba tanjaduda sanahanbi su changlai sanahanbi ngasai na hairam laba thabak tu hojik phaba loidriba sina thabak amatang tawbada tawningdagum mitse nakraba laisi lembi karimata khomde cha du hairi aduga mamaga mabunga da pi mapagi cha saruktuna mangolda puthораktuna thanamle wa amata ngangde chakhomda amuk changlaktuna hinjang semba hogatli mamana chak thongpa hogatli school chatpagi pungdu thengle haiduna hathu hinjang du sembada makhut amuk sokle badu yengbigadra hairaga madugi ona tainabada sana hanbina chairei hinjang si kak sembada nakhutu amuk soklabani ne masidagi di khut sokle haiduna kesanaduna thabak amata taw haiba yaraklaroi ne ibohal amuk changlaktuna ngasai dagi lairik su pade yenge yauna yengbani tamhandraga pharadawne wahi singse hairam laga saurapna thokre tasengna ngasai ayuktagi ahangma matam leitre laisi lembi imungi thabak singdu tawdre mamana ngangbini school chatnabagi su amuk hona masadu mayhakta pothajade numit khudingi adumak asumna ngangbi chaibidu natta leirabani mayamgi thabak singdu loisilaga matam khara khak lemhobaduda lairik pabasu wakhal mayamna ichai thokiduna pukning lupsin bangamdre masina su mabu henna chaibinaba maram amasu oire laisi lembi magi imungi miyoi singna mabu loina biriba moongduda ipen penjade madu pumnamaktu khanjiluraga masabu maral leirabi amagum khanjare matomta wakhaldusu pangpikta pikthajare masadu yamna haining singningdaba pukning wakhal waba nungaifam khangdaba wakhal sing aduna leitafam khanghandaba kapthoklaga masadu khara yangjaba matam chuppada awaba wakhal ta khanjinba tungi punsibusu fana uba ngamsilaktre masana masada thajaba thamjaba sungamlaktre thabak ama pangthokpa matamda phajana pangthokpa ingam ngamsilaktre masadu chokthaba hale makok toina ngauba chikpana chingba tawrakle matomta leiraga khara nungaijabagum masada fawrakle miga unaningdre wa lang ingang ngangkhidre mana nungaijadriba wariba singadu tamthokpa sungamda tamphamsu leijada wakhaldu asum sonthajare
Mathangi numita numida makoi punna chak chanaba haiduna sin langli. Laisi lembi mapagi chak saruktu hapa loiraduna thangzilli. Mapana famliba adomda isingi khuzaidu thangzillakpada hek soiduna isingdu haidokpada mapagi chak saruktuda hek khara hizille. Ibohal na sauna. Hey, namitu kadai da pange ha? Khara ngangi jai haiduna bu migi chalukta ising haijamba hauna bro. Chaka amata bijarunu masi. Laisi lembi khara handoktuna lepi. Masadusu kibana chumna lepa faw ngamsilaktre. Mathang amuk kari nganglakani khanbada masadu laitadre humang anapi kange. Ibohal gi chaktu ama sindokle laisibu sanahanbina chingsinduna chak chanaba famthahalle. Ungduna ngaihak lairaba matung makhuttu hamdoktuna chaktu hukke hek tawbaga ibohal amuk makha samtharai. Karigumba thabak amatang haibada soidana tawba haitabro ha? Hayeng na yung palaga imungse migi mamangda yolu dawribani ne. Aykhoy se chentha dawribani ba. Adum na tawraga migi mayumduda hayeng chanaroi ne. Numit kaya ni chatawriba. Ha? Mangani chakawba nangoi ne. Laisi chak hukpa ngamdre. Pukhamduda mapidusu chadum tari. Amukasu makha samtharakduna nganglai. Hey, kapsenaganu yeningde. Kapke haraga kadayda no machalaga kapucho. Swaida chut yeningde. Mitsi yamna nai. Nongmaizing numitni nungthil pung amarom tare laisi lembi mama sanahanbi gi manakta famduna karino ama kanna ngangnari sanahanbi aina ngambro adubo napana yadradi karam haina chatoino laisi lembi ima amta haibiyo aidi talle kijeyeba amucheраkladi chattaba yamak yadrabo haimi nangbo chahi amagi numit tarani khakta tawe ima ngasi loiba numitne sum chatningduna tawbane Atayda phangdaba lairik singsu moigiduda phangbasu yawe. Ima, babana chasi sungya yaraklaroi Si haiduna mamaidu tuminna makhada lukthaduna laimaida pendaba amaga loinana yengduna lei. Sanahanbisu machagi adugumba matawduda nungaitra male. Lao, tholo, haipir haiduna yenglurasi yarakpasu mayaina. Mamanaga adumna hairakpaduda laisi kitang harauzai. Mamaga punna ibohalgi kaduda changlai. Sanahalga mapaga wari saduna lairambaduda thongjin kansilak phamduda gitai ibohalna kari lamdani haiba nang hujik chakadorisibo sanahal thangmai bandani ba yam hangi he paisa do sachat pir oba ai thengi haiba kayani haiba no seldubo lisingahum yamandra ne namana ba khara khakpun badabo ibohal purse tu hangdoi sanahal as yare piro ose Mapagi purse tu dagi changa chapidu taruk thuna satuna thuna chakre sanahanbiga laisi lembiga du jangshinba ingam ngamde araiba pangal fudoktuna sanahanbina mang thaduna mama machadu ibohalna lairiba kaduda changlai sanahanbina moi baba ibohal karino hauzik lairi kimela ama tawri male tidim ground da madu chatningi hariba ibemana laisi lembi tumina leptuna langtaknaba amaga loinana mapana kari pau khumpirakpa haiduna tingak yengduna leiri ibohalna kari haiba adu chatlaga mani kadogdoiba nupi na bu kari kana daurino yaroi chatpa yaroi nupi haiba sidi aikhoina haibadu khak tawgadauba sanahanbina wangange tawbaga ibohalna marak thalai yare makha tarakanu aina yade hairabadi yade ma nupi ne nupi oina layu ahen ba kari mata phangani haibagi wakal soibadagi phau khalluno aina hairibasina aroibane kanamta wa nganglakpa yaroi laisiromda onsenduna hairai nang nupi ne mapaga mamaga kari no khara ngangna hori laisidi makha sangthana taduna leiraktre masadu tarang amada tawre magi ka tamna changlai Jangsinduna famung machiduda tapna famthai asumna tawbiba anauba natre kaya ama chaibire kaya rak ngangbire phubi basu nongma kangde wakat chadana tumin khangjabani phana thina nganglabasu khange yauna khanglabani adubu mapagi nang nupini haiba wahaiduna mangonda piriba chaithengdudi khangba ngamdre mayoknaba haitre pendabana fungatlaba thamoidudagi paudam ingit oina sinthari mitlu pirang adubu taithok pinaba kana uhanning daba kana na ukraga maichaksi amuk hena hapkat pidawri bara
Mikuptudadi laisi wakhaldu isonda sonthajakre masabu hingli haiba fau kauzare chaitheng mayamdu mayoknaba madi kire thauna pumba mapagi wahai singduna munbikre numidang wairam yausilaktuna mana nungtigi tauba mathau singdu loisili wai sitpa loiraduna pukhridagi isingdu amuk sokchili makha taba thabak sing tauribadudasu mapukning khoijangna tawdre wakhaldu ichai chai thokle mamangda mapana haikhiba wahai singsu ningsingli nupina bu kaidogdoino nupi haisidi mayum pankhraga loire phanabu phamallabani nomagi chak chara ani jaba phangjari maraibak phamallabane nupi haisidi kanadabane makhoidi nupa singna haibado tawgadaba asigumba wahai sing ningsinglaga masagi punsi wahan thok leitrabagum ure hingbagi lambi uba ngamselaktre maning tamna nupi ama oina miyoiba amagi fangfam thokpa hak sing phangduna hingjage khanna sagatluba magi wakhal matik mapa chade khanduna humdok pikra male khetnaba kauba tamthiba nonglei aduna numidangdu chaka ningthi nungaina chadre mapukning adukki matik sonthare mayam chak ising toknaraba matung masa masagi ka da changnare leisi su changlai magi lairik mayam thamliba table dugi manakta tapna changsilai oi thangba nakalda thamliba diary du makhutna lokhatli kolom amasu paikhatli diary du magi mapok numita mamanabi thoina pirakhibani mana cheksinna thamjaba ahan balamai du hangdoi aduga fajaraba khuina thaba hawi minungshi utlu punsi kallu numitugi chena du amuk thiduna faktoi angangba mayekna mathak waida thari nupi mathanta tumina famduna kari karino khara iri mathangi nongan bada sanahanbina laisi tumba hawate haiduna napana nganglani haiminangbo tholoko thenge laisi karimata khumlakte kuina khumlaktabaduda mamana thongdu thilli ngasinduna thamlamba oibana khara kanna inbada masana hangdokchare tauramliba mataudu ubada sanahanbi masadu koktagina ton fauba tu chungkiba khanghaude makhoi baba masadu pakhatpana wangang bangam silaktre sanahanbina adumna kaurakpaduda ibohalga sanahalga prap chensilai makhoi pumnamak laisi oiramliba mataududa pungak ngakre ceiling fan aduda kisallaba fi aduna laisigi mangak samda yetuna leiri mahak upai leitre magi kanasu leitre haiba matagum mamaiduna leimaida lukthaduna pendaba pumba phongdokli haibagi mamira tariba sanahanbi imagi bema imabu kari oira sigene nang imabu thadokduna chatlabadi imabu waraurabro se ima nangona ngangleroye imana kauribase khommo imagi bema nang imabu nuksitrabaro table mathaktuda hangdoktuna leiriba diary duda sanahalgi miyengfam oirure manakta tapna changsinduna diary du laukhatli iramliba wahai singdu pai ngasi June gi tang 16 laisi mental health care hospital gi khwaidagi maru oiba numit mafam duda thabak tauriba mipum khuding ngasidi khoiren masa paiba gumle makhoi khuding mak ngasidi amana amada onsenduna leiba sangnadre mathau masa khangba miyoi amamamgum koichen chenduna ngasigi thauramdugi damak sin langli hospital adu pakna mathol ahumna sari akoibadu uwa kaya pareng thari hek yengbada awuba migi pukning chingsanfam oiri hospital adugi mamangda aruba ishingna thalaba pukhri macha amasu leiri mapal singdu nungna haiduna leiri pukhri dugi mayaida bipolar disorder na maram oiduna masa matomda suicide tawjakhrabi leisi lembigi mitam nungna haktuna khilli pung tara makhai tasilakpa aduwaida hall oina leiriba khwaidagi mathak thangba floor duda mental health ki akhang ahai sing laktuna hospital adugi foundation day gi thoram sing pangthokpa hore 2017 dagi hauduna chahi khudingi leisi lembina leikhidabagi chahi gi kumon pangthoktuna lakli thoram adugi theme oina chaungna thari minungsi utlu punsi kallu ibohal
matai oirap tauna chokri amada famduna machanupi leisilembina iramba diary gi chenadu hangdoktuna pari asumna iri nupi gi punsi nungaiba yadaba punsi maning tamna hingjaba yadaba punsi miyoiba amagi chap chaba fangfam thokpa hak nupa amadi nupi animakta chap manana fanghanbiba yadabra babana machanupi pamdabado ai leitrabadi tachau matomta ngairani ko tachau di nupani na nakhoigi nachanupi leiraroi ko baba sauba pharani ko aidi hingba kire nakhoidagi lapna chatlage ibo halwa ngangdana pukhridugi mayaida leiriba machagi mitamduda ningamdana yengli mityengduna kari hainingliba thamoiduda kari khalliba ningamdabana otlabra halakho hairibra